Gujarat Da Thong Thekpagi Thoudokta Meoi tara Leikhidre Loinana Meoi mapan Amana Asok Apan Nanghankhre Thoudok adu ngasi ayuk anganbada Gujarat da leiba Mahisagar Turelgi mathakta leiba Anan amasung Vadodara district pu samnariba chei nimfuhumdoi suraba Gambira Muzbur Thong Thekpagi Thoukta Thoudok aduda yamdrabada Meoi tara sikre Loinana Meoi mapan Amana Asok Apan Nanghankhre haina phongdorakre report singi matung ina Thoudok aduda khanghaudana Thong Thekpagi truck ani bolero SUV ama amasung pickup van ama yauna apunba gari mari turela sida takibani haina phongdorakli manak nakpada leiba Meoi singna phongdorakibada Thong Thekpagi akanba khonjel ama takraba matungda fire brigade team sing local police amasung Vadodara district rescue members singna mafum aduda thungki amasung khudakta rescue operation ama hauki loinana mafam adugi miyam singnasu saruk yaduna mating pangki amasung Asok Meoi sing adubu lauthokpada mating pangki loinana manak nakpa hospital da bukhatki haina pau asina makatari